Jiribam district ki oina malem gi tamthireba laina COVID-19 dagi khara safhajaragasu aikhoi khudimanak cheksin badi mathau tari hauji phawbada district asigi oina apun bamioi lising taruk chamri humphumanga test tawkhibagi manungda lising manga chani kunmathoina rapid antigen test tawkhibani haina district asigi chief medical officer Dr. E Okendro na phongdokli Chief Medical Officer na phongdorokpagi matungina ngarang phawbada COVID care center da mioi ahum amasung home isolation oina mioi 13 layeng duna lairi aduga numit humnirom asida Jiribam district ki oina COVID positive case lakhide phongdokli adumapu tamthireba laina asidagi matik chaba hidak puthoktriba phawbadi miyamna tangai phadana jumdagi mapan thokpiba matamda face mask upiba khutsa ningthina amadi toina hamdokpagi hainabi thamba amasung miyoi amaga gi marakta phut taruk lapna leibagi hainabi thamsi hainasu apil tawrakli October 13 All Jiribam Working Journalist Union gi nauna saba office building ama sangabagi thoram pangthokhi thoram aduda Manipur gi Chief Minister Nongthombam Birenna video conferencing gi khuthangda saruk yakhi loinana KS Janaki Devi Adyaksha Jiribam Jila Parishad K Sarat Kumar Singh Vice Chairman Manipur Food Industries Corporation Limited N Bankim Sin Additional Deputy Commissioner Amadi All Jiribam Working Journalist Union gi President na chingba saruk yakhi Thoram aduda Chief Minister Nongthombam Birenna Jati kayana khundamina riba Jiribam gi praja sing pukchel khoijen tinana hingminaba amadi Jiribam da base oba print amadi electronic media personnel singnasu miyam da kanagadaba hiram singda jumpham oba paw phongbiduna mara setpa nungsi chanana hingminaba district ama ohenbinaba appeal su tawkhi November 8 Jiri Ima Maira Paibi Apun Balup Jimpal gi Taraganipan Suba Mapok Kumon Thoram Jimpal gi conference hall pangthokhi Thoram du district asigi superintendent of police Morangthe Mubi Manipuri Youth Front Assam gi president Seram Herajit social worker Namaira Pam Buddha Chandra Jimpal gi president Ais Memen Singba Saruk Yakhi Thoram du Saruk Yakhi ba singna honglok liba khonai asida maru ina nupi singan lawgadaba thodang gi matangda kupna nenakhi Ningtham tha changsil lakpaga loinana haujik jiri turel amadi barak turel gi imai nemtharakpana Jiribam da mapaldagi naronda ain kaina changsil lakpa miyoi sing thingnaba amadi phagatnaba honabada district police Jiribam gi achauba awaba mamayoknari panbe yai tha asigi kungi numidang pung 8 makhairom taba matamda niyom lanna asamlamdagi Jiribam da mari lenaba che chang yaudna amadi SOP thugairaga changsinnaba hotnaramba miyoi 19 Manipur police na phagat pagalonana lupa lising tara taruk fine una thian kre haina district police ki maike dagi phongdokli masigi mathakta ILP yaudana Manipur da changnaba honnaramagi damak ILP gi pass pi bagi thabak su chathaki hairi luribadi Jiribam asi maru ena jiri turel amadi barak turel na awang amadi nongsup thangba saruk koisinduna leiba maramna hauji ikang tha josilakpada yamna laina Manipur da changba yabagi khudong chaba leibana district police ki maike dagi motorboat sijanaduna ngak selabasu ka henna mai pakpadi ngamloi maram aduna hiram asigi matangda ahenba security personnel sijinaba mathau tagani amadi puksel sengba official mathau tai haina akhang ahesingna phongdoknari ama borabasu Jiribam da jelhomi kannaba honabada lainga ki achobo thodang amadi mathau tai 40 Jiribam Assembly Constituency ki manung chanba Jiribam Municipal Council ki Ward number amadagi tara phawbagi manung da laiba miyoi singi nauna semdoklaba electoral roll November 13 electoral registration officer JMC Sagol Sem Indrajit na khuyek piduna phongle nauna phonglaba electoral roll asida kanaguma nauna ming hapsinba lauthokningba amadi aranba semdokningba leirabadi tha asigi 15 phawbagi manungda officer sida lakpiduna semdoknaba khangalakli Jiribam Jila Parishad na sinduna Ayushman Bharat Yojana gi makhada Pradhan Mantri Jan Arogya Yojana gi khudong chaba phanggadaba miyoi singi haksel gi card jenthokpa amadi nauna ming chanba gi thoram ama November 19 da Jiribam gi PWD guest house ta pangthokhi thoram aduda Inner Manipur Parliamentary Constituency gi MP Dr. RK Ranjan na athoba mithunglen W Malem nganba chenglei Deputy Commissioner Jiribam nami phamapu amasung Jiribam Jila Parishad ki Adyaksha KS Janaki Devi na akhanaba mithunglen oina saruk yakhi haksel ge card jenthokpagi thoram aduda district asigi tongan office singi makok thongba sing ex MLA Asangmam Biren BJP Manipur State ki spokesperson L Bhirjit social worker N Budha Chandra amadi atai saknaiba kaya su saruk yakhi thoram aduda MP Dr. RK Ranjan na district asigi lailaba pankhegi makhada leiba miyoi khudingmak PMJAY natraga Chief Minister gi haksel gi tengbang phanghanna bahonabada mari lenaba khudingmakna akan mamong da thabak pakhat hinbagi apambasu phongdokhi